Inmate ama Sakhangdabasingna Nongmeina Kaplambadagi Aruba Fibamda Laikannarai Pawasi Pandam Pawsedagi Lakhatjabani Thangada Laiba SC Girls Hostel Thangawangma High School da hangba relief camp da laiba Miyoy ama Sakhangdabasingna Nongmeina Kaplambadagi Aruba Fibamda City da Laikannarai Nongmeina Panbadagi soklaba miyoy adu Churachandpurdagi hairiba relief camp adu da laiba Sawaijam Danbir Sahi Kunganipan ne Hiram asiga mari lainana relief camp asigi secretary Wainam Sarat Chandran na phongdokibada thawdok asi ngarang ayuk anganba pung 9 lom taba matamda thokibane masak khangdaba mask upa helmet ama upa miyoy ama laklaga relief camp gi gate manakta Danvir da Nongmeina kapsilam khibane Danvir ion car ama da Imphal chalubadagi halaklaga relief camp da changna bahonari ngaida Nongmeina kaplambane Nongmei kapsilam libasi kanana kari maramgi kapsilam bano haiba athubada sengdok pidao Yum kay may chaktuna relief camp da laiba miyoy singda nong may kapsin bagi thawong asi laibak thibane asigumba thabak asi matungda tawbigan uhaiba wafam thamkhe nakalamarom da thawdok asiga mari lainan moirang police na case ama lakwatuna thijinba hokre